MSTV mieng tabiribasingbu nomaitham kajalna khurumjari. Hauzik nunthilgi oiba pau pizari. Library and Information Center Kaksingna mithoi mihelaba mahiroising amadi tongan hiramsingda mithoi mihelabasingda chahai khudingi leptana piduna lakpa 15 rak suba lupa fudongba tharomga mai leinana award lanthopagi thorom ngasi center asigi mipun sangda pangthokre. Ngasi khuding Chahi Kudingi Oina SSLC examination gi makok taba miyoi da piba Governor Award Kaksing Library Award Chahi Asigi Oina Bossamna Lauba SSLC exam 2023 da Manipur Pumbagi Oina ahanba position phangkhraba yengkhom parei hanbada khusinakre. Ngasigi award lanthokpagi thauram aduda Governor Award Kaksing Library Award yauna tongan ba lam kayada donor kayana katpa award kulmari miyoi yangkhai taruta lanthokhi. Ngasi atay award phangkhraba sing adudi Boston Lauba SSLC examination 2023 da Kaksing Center gi mark khwaidagi wangna phanglakraba mahiroi anida piba manana Fanjawbam Gaurahari Award ki ahanba mana SSLC examination 2023 da Manipur Pumbagi oina kulumdoi suba position takibi Naurem Roshiliada amasung ani suba manana mayangnabam jayada khusinaki. KSS Hanazauba Amurema Award na Paugi Lamda Kha Maikaida Achoba Thaudang Lauriba MSTV Kaksingda Academic Career da Piba Khetri Mayum Ibohol Award na Manipur University da History da MA da Gold Medal Phanglakraba Laisangtham Rosita Amadi Manipur University da Master of Physical Education and Sports Science 4th Semester Exam 2022 da Gold Medal Phanglakraba Sukham Mirabaida Kostemna Lauba Class 12 ki examination da Science amasung Commerce stream gi topper da piba mana Khetri Mayum Kulasandra amasung Shiza Award na Manipur Pumbagi oina Higher Secondary Examination da Science da ahanba position phangkibi Ria Thoksom amadi Commerce da ahanba takibi Rasbindra Naurem anida SSLC examination da Kaksing Center gi makok taba mahiroi da piba Naurem Ganga Singh Award na Manipur Pumbagi oina Kulumdoi suba position phanglakrabi Naurem Roshiliada MBBS tamnaba khalaba Kaksingi mahiroi sing da piba Yengkhom Yaima Singh Medical Scholarship Awards na Naurem Danasri da Yengkhom Yaima Singh Medical Awards na Khetri Mayum Pratima Khetri Mayum Sana Tampha Naurem Alit Kumar amadi Mayang Lamam Debarani da khusinaki. Naurem Amuba Singh Teacher Award na Thabaktagi Pothakhraba Oja Nomaitham Angang Halda SSLC examination 2022 da Kaksing District Center Singdagi makok mathang takhraba Singda piba mana Naurem Niranjoy Memorial Meritorious Award na ahanba position da Khetri Mayum Lucky Devi ani suba position da Khomuksam Sylvia loinana ahum suba position da Sorokhaibam Srinivas amadi Sabam Maniratan da ki Kostamna Lauba Class 12 ki Arts stream gi makok tarakhrabada piba mana Moirangthem Toyaima Memorial Award na Puspa Naurem da Sana khotnabaga mai leinaba hiramda piba mana Dr. KSS Ratan Memorial Sports Award na International Football Player Naurem Priyanka da SSLC da Kaksing Center gi topper anida piba mana Yengkhom Nimai Memorial Award Patrika Khetri Mayum Akas Moirangthem amadi Thoksom Silki da Oza Achoba Merit Award amadi Naurem Rakesh Commemorative Award na Naurem Roshiliya da khusinaki. Arts and Culture da piba Naurem Bhuvan Memorial Award na Manipuri Jagoi gi lamda Khetri Mayum Kujalata da Naurem Bhuvan Memorial Award Commerce and Industry na Motor Mechanic Mayang Lambam Gojendro da khusinaki. Best Farmer amadi Best Mother da piba Nomaitham Kokngang Singh Maipak Devi Memorial Best Award na mathang sitna Naurem Achau Lomi amadi Khetri Mayum Ongbi Naurem Ningol Leiren Devi da khusinaki. Naurem Nilachandra Memorial Award Singh na Naurem Jennifer Yengkhom Natasha Yengkhom Asina amadi Danras Nomaitham da Yengkhom Ibochau amasung Tanau Best Manipuri Pony Farmers Award na Nilu Raskumari da Boston na Lauba SSLC exam da ani suba position da piba mana Thambal Maipak Memorial Award na Omega Chanu Wangkhem amadi Benes Life Rakpam anida Boston na Lauba SSLC exam da ahum suba position da piba mana Mayang Lambam Ratan Singh and Family Award na Ophelia Chanu Ngangom Sansitra Thoksom amadi Sylvia Mutum ahumda SSLC examination da Kaksing Center da leiriba Lengaki amadi Adet School Singdagi First Division da Mai Paglakpa Mahiroi Singdagi makok mathang tarakhraba Singda piba mana Liching Lambi Awards da Khumuksam
Shurnala Devi, Mayanglama Manda Devi, Naurem Paikomba, Wahengbam Toy, Devi, Moyangthem Mamta, Mayangbam Gita Sana, Amadi, Pukrambam Sarida Kusinaki. Ketrimayum Avir Singh and Salam Iveton Devi, Award for Best Reader na Yumnam Livingston da, Yankom Mohendro Singh Award na Pratisya Ketrimayum, Naurem Sovinity, Amadi Ketrimayum Kisenda, Kaksing District Tagi SSLC exam da position Fanglakrava Singi Manunda, Kaksing District ki Oina Marisuba, position dagi Hauraga Makataba position Fanglakrava Sing da Piba Mana, Mayang Nambam Kogembam Singh and Tamfadon Devi Memorial Awards na Naurem Rosilia, Taunauzam Devika, Mayang Nambam Sujakanta Amadi, Mayangbam Anil da Kusinaki. Ngasige Manalan Topagi Thorom Aduda DM University gi Vice Chancellor Professor Nomaithem Rasmuhona Atoba Mitung RIMS Denemski Retired Chief Librarian Dr. N. Giridharina Akhanaba Mitung Amadi Librarian and Information Center Kaksangi President P. Sampana Thoromapu Oina Saru Yaki. Kangpokpidagi Imphal tamna purakadaba medical equipment box sing cookie na faraba matung may thaloktu na mangan takan kre hairi. Thodok asi ngarang numidang athengbada Imphal tamna purakpa medical equipment box sing cookie furuki miyoi sing na Kangpokpi Thomas Ground mamangda maitai singi pot ni haiba khangbadagi mai thakibani hairi. Mai thadu na mahan takan khraba potlam sing hauzik fawbagi oinadi kanagino mafam kadaida pugadawribano haiba chapchaba khangba ngamdana leiri. Manipurda me ahumdagi thokliba kuki amadi maitai kanglup anigi lan asida iramdam kannabagi damak chongthorakhiba langsai thauna Manipurgi thabak thaurambu miyoi kayana thagatpa amadi puning thawalakli hariba puning thawatpagi saruk ama oina ngasi changangai makha laikai chapkai khongtang lup maira paibi airport ki miyup singna kaksing namkhaida leiba langsai thaunagi office ta laktuna lupa lising manga mateng panglakhi. Regional Institute of Medical Science RIMS na thabak hapada senja thumja kaya tawri haina miyam na ngangnariba asigi chapchaba achum aran adu khangdoknaba ngasidagi thigatpa hauri haina Socialist Students Union Manipurgi President S Diamond na phongdorakli hiram asiga mari leina ngasi lalambungda leiba lup asigi office ta pangthokpa paumi singa unaba amada yaimana makha taraduna state asida leiriba miyam asi haukiba chahi khara asi COVID-19 amadi kangluki irang na maram oiraga kham thengna wanare miyam gi awaba kaya asigi yenglaga lup asina ngasidagi hauraga lakadaba chahi asida state asidagi aruba leina ama oina narakliba corruption amadi drug ki leina ase thingnaba thabak kaya tawragani corruption thingbagi ahanba khongthang oina RIMS hospital da hojik tongan ba thabak lawada yamlaba senpham lawre haina miyamna ngangnariba asigi achum arang khangdoknaba khut thaba hore loyena hiram asigi matangda India gi Prime Minister amadi Union Health Minister da achum aran adu yengsinbinaba wakatlagani masigi makha tarakpada lup asina lenga ki tongan ba department singna tawba aranba singi matangda su makha tana thabak tawgani haiki amaromda drug ki issue asida su lup asina lakadaba chahi asida tongan ba thabak kaya tawragani loyena Nahal Imphal Iskit Takel dagi miyamna yamlaba yungang sing phagatkiba adugi matangda lup asina thigatlubada yungang adugi mapu adu lenga ki famnaiba amagi imung manunggi miyoi sing oiramba asisu lup asina hakchinna lawi asigumba thawang asina drug thingnabagi matangda lenga asina thamoi singna thabak tawrakani haibagi thajaba manghale haiki Prime Minister Narendra Modi na corruption free oina bagi dabakta khongthang kaya ma lokataga leini adubu talaksi deisida asigumba iramdam sideisida thoning daba taning daba thokdok kaya ma thokdaga leini haiba RIMS ki matang da thokliba thokdokwa thokasi miyam na ngangnariba si chumba ya bagi adugumba figam kharada adubak tawo fangi mai ugo fangi hariba thokdoksigi matangda aikoi mari leinaba PMO office amadi mari leinaba ministry da aikoina aiba cherol thaduna hariba senja chumja sigi matangda tizin binabagi damakta aikoi aiba cherol thajagani
ꯆꯠꯂꯤꯕ ꯊꯥꯁꯤꯒꯤ 13 ꯑꯃꯗꯤ 18ꯇ ꯃꯤꯛꯁ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯤꯟꯗꯨꯅ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯃꯨꯝꯕꯥꯏꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯄꯥꯡꯊꯣꯛꯈꯤꯕ MMA-FI ꯀꯝꯕꯣꯠ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ 2023ꯗ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯔꯛꯂꯕ ꯂꯥꯏꯁ꯭ꯔꯝ ꯂꯈꯟ ꯈꯥ ꯁꯟꯖꯦꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯉꯔꯥꯡ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯀꯦꯖꯤ 62 ꯃꯈꯥꯒꯤ ꯀꯦꯇꯦꯒꯣꯔꯤꯗ ꯂꯈꯟꯅ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗꯒꯤ ꯂꯝꯕꯥ ꯑꯃꯕꯨ ꯐꯨꯔꯝꯂꯒ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯔꯛꯈꯤꯕꯅꯤ꯫ ꯂꯈꯟ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 6ꯇꯒꯤ ꯂꯥꯏꯁ꯭ꯔꯝ ꯔꯥꯀꯦꯁ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯍꯧꯖꯤꯛꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯋꯥꯡꯈꯩ ꯍꯥꯏ ꯁ꯭ꯀꯨꯜ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯂꯈꯟꯅ ꯏꯝꯐꯥꯜꯗ ꯊꯨꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯅꯝꯕꯣꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯍꯥꯛꯀꯤ ꯃꯄꯥꯄꯣꯛꯄꯤ ꯃꯕꯣꯛ ꯂꯥꯏꯁ꯭ꯔꯝ ꯃꯪꯂꯦꯝꯕꯤꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯈꯥ ꯁꯟꯖꯦꯟꯕꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯈꯥ ꯁꯟꯖꯦꯟꯕꯝ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯥꯎꯔꯦꯝ ꯕꯤꯃꯣꯂꯥꯅ ꯂꯨꯆꯤꯡꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯒꯣꯜꯗ ꯃꯦꯗꯥꯂꯤꯁꯠ ꯂꯈꯟꯗ ꯂꯩ ꯄꯔꯦꯡ ꯁꯤꯗꯨꯅ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕꯤꯁꯅꯨꯄꯨꯔꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯒ ꯑꯃꯣꯐꯥ ꯑꯦꯀꯥꯗꯦꯃꯤꯛ ꯃꯣꯏꯔꯥꯡꯅ ꯁꯤꯟꯗꯨꯅ ꯅꯕꯦꯝꯕꯔ 15ꯗꯒꯤ ꯍꯧꯔꯒ ꯊꯥ 3 ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯕ ꯆꯍꯤ 3ꯇꯒꯤ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤ-ꯅꯨꯄꯥ ꯌꯥꯎꯅ ꯑꯉꯥꯡ 34ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯐꯨꯠꯕꯣꯜ ꯀꯣꯆꯤꯡ ꯀꯦꯝꯞ ꯑꯃ ꯃꯣꯏꯔꯥꯡ ꯆꯦꯡꯒꯩ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯂꯤ꯫ ꯄꯥꯡꯊꯣꯛꯂꯤꯕ ꯀꯣꯆꯤꯡ ꯀꯦꯝꯞ ꯑꯗꯨꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯦꯛꯁ-ꯒꯦꯖꯦꯇꯦꯗ ꯑꯣꯐꯤꯁꯥꯔ ꯂꯗꯤ ꯑꯁꯥ ꯖꯣꯏꯇꯤꯁꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯛꯈꯤ꯫ ꯂꯗꯤ ꯑꯁꯥ ꯖꯣꯏꯇꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯐꯨꯠꯕꯣꯜ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯄꯤꯕ ꯑꯁꯤꯒꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕꯤꯁꯅꯨꯄꯨꯔ ꯑꯃꯗꯤ ꯑꯃꯣꯐꯥ ꯑꯦꯀꯥꯗꯦꯃꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯁ꯭ꯄꯣꯔꯠꯁꯄꯨ ꯍꯦꯟꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯤꯁ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯈꯤ꯫ By the relief camp by FOMSA Academy. So Moirang College Block A Relief Camp da laiba Kiyam Kazal Kaubi Football Coaching asida saruk yaribi nupi amana phongdorakpada Football Coaching asida saruk yaba phangba yamna nungaiba fawi Football sanaba asina Relief Camp da wakhal nungaitana laibagi awaba kharadi kokpa ngami depression laiba fai haikibaga loinana coaching asida takpi tambiriba oja singbu thagatpa phongdokhi Football coaching ama puthokpira pase thahungi khoigi stress relief gumbane haibadi launchna maram oraga aikoida kaada dum leiraga awaba mayam dum khanjana leibu mayam da asigi ball se kitang sanara kanda aikoida free feel oiba aduga depression su leitaba oiba ano bamaru mayam su tinaba phange aduga saragi mati masu khoisu skill ano ba enhance oraga dum nungai dum hawe khoi sar hoi mayam se dum thaga jale Matang asida nunthilgi pausanoksaba loisinjari image tv mi eng tabiriba singbu amokana khurumjari